ngasi landing likai mangagi leijariba harau pungtam na lengthor pagi thoram asida lambi gi nage ta leibiriba alaman ichiri naw singa lambi gi naida ngasi aga saiba video se koi gi landing gi kopni thaw harau bagi mungna gi aroi ba gi mungna lamjen yendam na sangdam na bai tare adugi nakwa kogi laibung da kakhalak pe du na no inna togol togjaba gi ne ni se pimating ham re noi bana inte manga mi yau ni ko CD video đẹp mi nhau đấy.